ꯇꯧꯔꯒ ꯁꯤꯒꯗꯧꯔꯕꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯑꯩꯅ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯗꯣ ꯑꯩꯒꯤ ꯀ꯭ꯔꯁ ꯑꯗꯨꯅ ꯍꯦꯛꯇ ꯄ꯭ꯔꯄꯣꯁ ꯇꯧꯈ꯭ꯔꯦ ꯍꯌꯦꯡꯗꯤ ꯃꯈꯣꯏ ꯇꯦꯛ ꯆꯠꯂꯅꯤꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯆꯥꯛꯇꯅ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕ ꯑꯩꯕꯣ ꯁꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯕꯣ ꯏꯇꯥ ꯕꯣꯀꯨꯂꯩ ꯀꯩꯗꯧꯔꯤꯅꯣ ꯅꯪꯗꯨ ꯂꯦꯞꯄ ꯀꯩꯗꯧꯔꯤꯅꯣ ꯇꯥꯅꯤꯅꯦ ꯅꯪꯕꯨ ꯁꯤꯒ ꯂꯥꯎꯅꯦ ꯏꯇꯥ ꯅꯪ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯁꯤꯗꯕꯣ ꯑꯩꯁꯦ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ ꯍꯋꯥ ꯅꯨꯡꯁꯤꯠ ꯆꯥꯕ ꯍꯥꯏꯕꯗꯤꯅꯦ ꯑꯗꯨꯒ ꯂꯦꯞꯄꯒꯅꯤ ꯅꯨꯡꯁꯤꯠꯁꯦ ꯀꯌꯥ ꯂꯥꯛꯇꯕ ꯑꯁꯤꯒ ꯂꯦꯞꯄꯗꯤ ꯂꯥꯛꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯆꯔꯕꯅꯤ ꯂꯥꯛꯄꯅ ꯂꯣꯏꯔꯦ ꯎꯔꯨ ꯑꯣ ꯑꯩꯗꯤ ꯀꯤꯕꯨꯔꯦꯅꯦ ꯆꯣꯡꯊꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯆꯣꯡꯊꯔꯝꯃꯁꯨ ꯐꯕ ꯄꯤꯊꯤ ꯂꯨꯝꯅꯕꯒꯤ ꯂꯩꯕ ꯅꯪꯕꯨ ꯐꯥꯒꯤ ꯇꯧꯏꯅꯦ ꯁꯤꯒ ꯂꯥꯛꯑꯣ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯁꯦ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯦꯅ ꯅꯪꯅ ꯎꯁꯤꯠꯇꯕꯅꯤ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯏꯕꯦꯝꯃ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯏꯇꯥ ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏ ꯈꯪꯖꯔꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯀꯠꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯖꯔꯕꯅꯤ ꯅꯪꯅ ꯋꯥꯗ ꯄꯤꯗꯕꯅꯤ ꯑꯩꯕꯨ ꯀꯤꯔꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤꯗꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯅꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯅꯨꯄꯥ ꯀꯠꯊꯣꯛꯄꯁꯦ ꯑꯉꯥꯎꯕꯤ ꯇꯥꯏ ꯑꯉꯥꯎꯕꯤ ꯂꯩꯖꯗꯕꯤ ꯌꯥꯝ ꯇꯥꯕꯗꯣ ꯅꯪꯅ ꯅꯨꯄꯥ ꯀꯠꯊꯣꯛꯇꯕꯗꯣ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯥꯏꯕ ꯏꯇꯥ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯥꯏꯕ ꯈꯪꯉꯦ ꯏꯇꯥ ꯑꯩꯗꯤ ꯌꯥꯝꯅ ꯁꯤꯡꯕꯅꯦ ꯅꯨꯄꯥ ꯐꯪꯖꯗꯕꯤ ꯏꯇꯥ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯅꯠꯇꯕꯅꯦ ꯑꯄꯪꯕꯤ ꯂꯥꯛꯑꯣ ꯅꯠꯇꯦ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯗ꯭ꯔꯣ ꯍꯦꯛꯇ ꯑꯆꯨꯝꯕ ꯑꯣꯏꯔꯗ꯭ꯔꯣ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯊꯥꯖꯔꯁꯤꯔꯣ ꯀꯩ ꯋꯥꯅꯣꯅꯦ ꯏꯇꯥ ꯆꯥꯅꯔꯅꯤ ꯍꯥꯏꯗꯤ ꯆꯥꯅꯔꯅꯤꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯟꯅꯗꯣꯏꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯉꯥ ꯊꯣꯡꯕ ꯑꯃ ꯍꯥꯞꯄꯅꯤ ꯁꯥ ꯊꯣꯡꯕ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯁꯤꯡꯖꯨ ꯍꯥꯞꯁꯤꯔꯣ ꯕꯣꯔꯥ ꯍꯥꯞꯁꯤꯔꯣ ꯀꯩ ꯍꯥꯞꯁꯤꯒꯦ ꯑꯗꯨ ꯇꯥꯟꯅꯗꯣꯏꯅꯤꯅꯦ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯅꯧꯍꯧꯅꯅ ꯍꯪꯒꯠꯂꯛꯏꯁꯤꯕꯣ ꯆꯥꯟꯅꯗꯣꯏꯔꯥ ꯑꯆꯨꯝꯕꯔꯥ ꯀꯥꯏꯅ ꯏꯇꯥ ꯅꯪꯕꯨꯅꯦ ꯑꯁ ꯕꯣꯀꯨꯂꯩꯗꯤ ꯉꯥ ꯆꯥꯗꯦ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯕꯣꯀꯨꯂꯩ ꯉꯥ ꯆꯥꯗꯦ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯕꯣꯀꯨꯜ ꯕꯣꯔꯥꯗꯨꯒꯤ ꯅꯠꯇꯦ ꯋꯥꯁꯦ ꯇꯥꯎ ꯅꯣꯏ ꯄꯨꯝꯅꯃꯛ ꯋꯥꯁꯦ ꯇꯥꯎ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯣꯏꯅ ꯃꯌꯥꯝ ꯇꯥꯐꯝ ꯊꯣꯛꯇ꯭ꯔꯥ ꯍꯥꯏꯕ ꯕꯣꯀꯨꯂꯩ ꯑꯩ ꯈꯪꯉꯦꯕ ꯅꯪ ꯉꯥ ꯆꯥꯗꯦ ꯍꯥꯏꯗꯣ ꯑꯗꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯅ ꯁꯥ ꯑꯃꯁꯨ ꯇꯧꯅꯤ ꯍꯥꯏꯅ ꯁꯧꯒꯠꯀꯅꯣ ꯑꯗꯨꯅꯦ ꯃꯌꯥꯝꯅꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩꯁꯦ ꯉꯥ ꯆꯥꯗꯕꯅꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯅꯦꯅ ꯌꯥꯝ ꯁꯦꯟꯖꯕꯤꯅ ꯅꯠꯇꯦ ꯑꯩꯗꯤ ꯉꯥꯁꯦ ꯗꯥꯎꯟ ꯃꯥꯔꯀꯦꯠꯅꯦꯅ ꯌꯥꯝ ꯈꯜꯂꯤ ꯈꯪꯉꯕ ꯉꯥ ꯆꯥꯕ ꯃꯤꯁꯦ ꯑꯩꯅ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯀꯧꯕ ꯈꯨꯝꯈꯤꯗ꯭ꯔꯕꯅꯤ ꯑꯩꯅ ꯅꯪ ꯉꯥ ꯆꯥꯕ꯭ꯔꯥ ꯆꯥꯏ ꯍꯥꯏꯔꯗꯤ ꯑꯩꯅ ꯑꯣ ꯃꯥꯏ ꯒꯥꯠ ꯒꯦꯠ ꯂꯣꯁ ꯑꯅ ꯍꯥꯏꯔꯝꯃꯦ ꯃꯣꯏꯗ ꯑꯗꯨꯅ ꯑꯩꯗꯤ ꯆꯥ ꯆꯥꯕꯤ ꯅꯨꯄꯤꯅꯅꯦ ꯅꯪ ꯀꯧꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯉꯥ ꯄꯤꯖꯅꯤꯡꯗꯦꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏꯅ ꯉꯥ ꯆꯥꯈ꯭ꯔꯅꯤ ꯍꯥꯏꯅ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕꯅꯦꯕ ꯐꯔꯦ ꯉꯥ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏ ꯁꯥ ꯇꯧꯔꯅꯤ ꯌꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯂꯣꯏꯁꯜꯂꯣ Hello, mukon tadi. Somda mi am karo bari sanale aduna phone jamta tadre nange. Ai phone de tabra taramani soda. ꯏꯇꯥ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯕꯣ ꯑꯩꯁꯨ ꯈꯔ ꯍꯦꯜꯞ ꯇꯧꯒꯦꯗꯅ ꯑꯗꯨꯅꯦ ꯏꯇꯥ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯅꯈꯨꯠꯇꯣ ꯄꯨꯟꯁꯤꯟꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯣꯏ ꯅꯤꯡꯉꯕꯅꯦ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯄꯤꯛꯅꯤꯛ ꯂꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤꯀꯣ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤꯀꯣ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯂꯩꯔꯦꯀꯣ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯗ ꯏꯇꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯤꯟꯖꯥꯡꯁꯨ ꯊꯣꯡꯉꯦ ꯑꯗꯒꯤ ꯑꯈꯥꯕꯁꯨ ꯉꯧꯔꯦ ꯂꯣꯏꯅ ꯇꯧꯔꯦ ꯏꯇꯥ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯑꯒ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯣ ꯀꯩꯅꯣ ꯁꯤꯡꯖꯨꯗꯨꯗꯤ ꯅꯪꯕꯨ ꯁꯨꯕ ꯌꯥꯏꯗꯅ ꯅꯃꯥꯏꯗꯤ ꯀꯩ ꯅꯥꯏꯃꯟꯗ꯭ꯔꯕꯗꯨꯒ ꯑꯩꯅ ꯍꯥꯏꯒꯦꯅ ꯍꯥꯏꯕꯅꯦ ꯁꯤꯡꯖꯨꯗꯣ ꯑꯩ ꯁꯨꯕ ꯍꯦꯜꯞ ꯇꯧꯒꯦ ꯍꯥꯏꯅ ꯀꯩꯅꯣꯅꯦ ꯍꯥꯔꯦ ꯇꯥꯖꯅꯤꯡꯗꯦ ꯅꯪꯅ ꯍꯤꯟꯖꯥꯡ ꯊꯣꯡꯉꯦ ꯍꯥꯏꯕ ꯑꯣ ꯃꯥꯏ ꯒꯥꯠ ꯅꯪꯅ ꯍꯤꯟꯖꯥꯡ ꯊꯣꯡꯗꯦ ꯍꯤꯟꯖꯥꯡꯗꯤ ꯉꯥꯟ ꯊꯣꯏꯅ ꯊꯣꯡꯈ꯭ꯔꯦ ꯆꯥꯛꯅ ꯄꯥꯟ ꯊꯣꯏꯅ ꯊꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡꯅ ꯆꯥꯎ ꯊꯣꯏꯅ ꯊꯣꯡꯈ꯭ꯔꯦ ꯅꯪꯅ ꯀꯔꯤ ꯊꯣꯡꯉꯤ ꯀꯔꯤꯝ ꯊꯣꯡꯗꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯅꯈꯨꯠꯇ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯅꯦ ꯑꯗꯨꯗꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯐꯝꯗꯤ ꯊꯣꯛꯄꯅꯤꯅꯦ ꯑꯩ ꯄꯦꯝꯃ ꯌꯥꯔꯦꯀꯣ ꯏꯇꯥ ꯑꯩꯅ ꯇꯧꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯅꯊꯟꯇꯅ ꯂꯣꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯏꯇꯥ ꯁꯤꯡꯖꯨꯗꯣ ꯆꯥꯅ ꯁꯨꯔꯖꯣ ꯑꯩ ꯁꯣꯟꯗ ꯊꯕꯛ ꯑꯃ ꯇꯧꯔꯨꯒꯦ ꯐꯖꯈ꯭ꯔꯦꯗ ꯅꯨꯄꯥꯁꯦ ꯇꯥꯟꯅꯔꯨꯔꯒꯦ ꯍꯩꯃ ꯑꯈꯠꯄꯤ ꯅꯃꯥꯏ ꯊꯛꯄꯤ ꯃꯃꯤꯠ ꯃꯃꯥꯏ ꯂꯪꯕꯤ ꯏꯄꯦꯝꯃ ꯑꯗꯨꯅꯅꯦ ꯅꯪꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯤꯡꯗ꯭ꯔꯤꯁꯦ ꯅꯃꯥ ꯑꯇꯣꯝꯕꯤꯗꯨꯅꯅꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯕꯨ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯝꯃꯤꯗꯣ ꯃꯔꯝ ꯈꯪꯉꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯁꯨ ꯌꯥꯝꯅ ꯈꯠꯂꯦ ꯍꯥꯏꯕꯁꯦ ꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯅꯔꯕ ꯑꯗꯨꯅ ꯑꯩꯅꯁꯨ ꯈꯪꯉꯕ ꯑꯗꯨꯅ ꯅꯪ ꯌꯥꯝꯅ ꯈꯠꯂꯦ ꯑꯣ ꯑꯩ ꯈꯠꯂꯦꯅ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯉꯤꯕꯁꯤꯗꯤ ꯐꯔꯕ
Oh my god Oh my god, tahu apa? Apa betul? Ay nakidora iya. Bokulei nakidora inang karing pang mga mo nangi mainta hausik pauba nangi am nungairit na. Nungai betul kay ke bokulei na nungai betul kay ke. Hajiman nama kaurake. Ini. Sana pito pini sana mo na eure. Ini. Talo. Why heck sangi. Khi đấy anh nó ngại nên đi ba bữa sau là cái này vậy ai mà nó còn ai rồi ai đi hoài sang nghe mà xin không mình đâu sao đi không phải chặt thuộc kìa ini à nên là anh mà ngang mà kinh năng con tôi thế này nè là nè bị thắt cái cái bà rồi ai cũng đã bị nè mà nó bị thế này ít ra nó cái gì hay không mà anh muốn là Bokulei cái hay không mà nè đi ba tôi lâu cái tay đi yahoo nè là cái bộ cái này đi bị thế này cái này im mà hát cái này anh đi làm đi ba tôi pusa ni ngay ba đi ba tôi mà nó na ni ngay ba nó chơi tôi này nè cái gì hay ba cái gì nó nằm ngang cái đó nằm ngang cái đó anh muốn là ha ô sẽ tao hay ba nằm mai được cái thà cái đi khang cái nào nè ai cái dùng đại yahoo in ba cái nào mà tôi qua đất tôi bị nhập đó mama si mà nó tao cái này mà đó mama tôi bị ai đi à thôi mà cái tôi mà trả lộc đó cái này nè ai chắc cái này 이따사 자구이리 매암 작전을 쓰라오 Kanagi sasana ba? Imay. Nama ada usita bayabra ha. Nama ingon nama atobe ingon usita bayabra. Bolorin tay krabini ay sakanda na. Bolorin tay krabi singkasan ngorong krabi kangeda na. Nana kalli nama sikiba hite musen mui sam ngorong kaweba. Daw nama singasi tay na ba ni bolorin kangeda na. Asa thau tay na laklabini kangeda na. What? Pedra nga ngangon da. Nama yahoo yan ni kana ay yung to nangi o yan ni property to nangi o yan na kali ba wakal da. Nga si tinakok tagi lo ni si buwa ka na pokay na ba niya. Sudari miya na. 이마 대화이누 이마 게임 동이디 아이디 허지 짝짤시 하는 매암나 라우리미바니 아이디 게임 동이디 이마 Nara laurim ngoy kira ano sang saba suya yaro iki kari laurim darno ay na hari ba wase mo na tao namna nawana kita bo arsim na yung pan kita bo ore ba suna sala ka chakra chalo get lost adana yung da po sala pa yaro da amwana yung da kong tara pa yaro kay rabdi yung da ay kene amadi nagi step padara masulak na ganyan 이마 아이디 그냥 순 마이레 나데 누파함 따고리 봉수나 자데 이마 아이디 좀 할라가 이마 같다 이바니 아이디 누파 아마다 하나보다 영자도바니 이마 칼마이나 도도이노 이부 이마 이부 타자비요 아이 랑키디 이마 Manangki adugan bakap sena pada ang gado di kacang wa kanitra and one more thing to remember you ay badi nang na kangmam to e pota maga ay badi kay no kanga ba nang ninjambam to e adu di Bokulei na ginata Itado ni pa maga le hore hakina silak pa ni hope adu kati isa na pimang batare na ay silak pa ni ay isa na piyong si Ma'am sutabiyo ay isa na piyang nanong si ay na isa na pimang batare hausi kanya ni pagi kutta changi batare ay na isa ka luke na lang pa di adu ka manasita irang barang to na ole yan basi kati ay na sunsi na putare na 이마 아이디 이랑 말랑 그런 거 떠오대 보컬레나 하이즌 뭐람가니 sus jealousy me I mean jealousy fire 이마 Order din na maaari ba sa bolorin tabi ay sulali sinine Bokulei sulali sinine ado din na asumata putaro 이마 발 이마는 이건 다시 줄이네 아이 하지 따모도 거기 따모마 떠올레이비 아썸남 따라비요 Auntie, today's sun is so hot, and you are so cool with your bothering lips, so dullness, and your skin is so cool.
Nigeria king. Ibungo, aina nang wata kauribase, nangi nasakto yengbe nate. Hayo, nang aiki property sa mundo pa amin minatra. What, mommy? Which agreement? I the agreement in a batita son the Aki Poloiki. Aki Poloiki agreement in it. I know nothing at the pita hangi. Ipema ito. Aki Poloin and the Logatra. I know no makeup topic. I can be the Tari Parenboki. I sit on my arms and give me the apparatus and metaro. Get in under cam the beautiful ebony habitat. I know how to I know how to make Toby and Bangangana. But no one see the Cape or and a hunger man. Ado kay di Mangkhre hariba. Imado lohong laga bidawong ilan laga maki property mo na mulase. Ako ba nisang tanana harang manina nung wala nadra. No, mommy, no. Mati yam the papa masado PM the male, but cake in a hyper mommy. Man high. I'm going to keep a matota. I did natural beauty. Ato, keep him matota is a imani, caking a demand yam the way at the foundation. My yamma castle like a madam go bring gay. Imata Kerusi has nothing on the yam high zero. Isang pito yam na lana lang rin madi ay bo yam na ngawaning bi madi ay bo fairness screen tayo ragad na fair lugo hening bi ay isang pi oram letter na pokta bi isang pi asibi. Oh my god, so nice day. Ay yam lana mari. Bokulei na pala ito ang minidresa di Bokulei sa mga tungon na jealousy o ibig na mapasakto na ito ang minidra. Bokulei hati na. Ngasiga breaking news ngarang mathong chadaba angang khara tongningai thabak leitabagi lamlong da picnic chagane haiduna chakhi maduda Bokulei ko binupi macha ama missing oire haibagi paw phangdi Bokulei bu awu mafam da ekhoida paw bibira u haiduna itagi mamana haibilakli Ay, di kay daw nung datola. Ay,